Elite Foundation Academy Kanglipak Thawal Awang Lekai ki Jahi Kadingi Pangthokna Lakpugum Sahi asigi oina su taranithoi suba annual literary meet comprise distribution ki thorum ngasi dagi Academy asigi complex ta houdokkhre numit humni chathagadaba literary meet comprise distribution houdokpa ki thorum da JDU Zone 3 Thawal White Achoba Singh MES na athoiba mitunglen Academy asigi principal the Binoy Singh na thorum mabu Secretary Ningthozam Manglemba Mangang Vice Principal Samom Subas Singh Amadi Manipur Lengaki Department of Youth Affairs and Sports ki Youth Officer Tensubam Premlata Devina Akanaba Mitung Lensing Oina Saruyaki Academy asigi Mahiroi Singh na Semjaba Science Model Singh Utpa Amadi Mahiroi Singh ki Fazarba Jagoi Ishai Singh na Mapumoina Pangthokiba Thoromaduki Atoiba Mitung Lensing ki Warul Piraduna JDU Zone 3 Thawal Wai Achobana High Hoziki Matamasi Yamna competitive oire Mamangda Chinpa Pubaki Lady Kutamadu Oidre Maramasina Angang Singbo Makongdagi Huraga Tamliba Mahiado Mamutana Kanganba Matautai Ngasigi Mairoi Aduga Tungina Yumbirel Orakadoriba Mairoi Singashina Lamdamasigi Tungi Putsi Lepkadoribani Haiki Isa singna science model mayam ulamiga sigi uliba model singsa mase aikoigi zonal education office na bulda thongi aikoigi program ama laibani madugi concept note maduda guide toribo oza singdo aduna concept note tu thagapiu if masigi concept note se masina india gi oina thagalakpa matam sida maduda aikoina yawba ngamagadi maduna hayeng tungda isa singi kanaba yamma pigani adugi patent to buya bagi othokose adum lai madigi kurong chabasu lobiyo haibase ai thamjari aina oza singi mafamda haijabase kaino hairagadi hawjik se angang oingegi pre primary education koina foundational literacy and learning se masida yang ka ahen ba emphasis ma pi ga dawne primary education gi stage se masida ikoina ahen ba education natraga ikoina literacy and numeracy gi ahen ma mapung pha ba gyan si thamhongdragadi hayeng saur ko matam da lahik tam su wa ye Raj Bhavan Manipurna Gov Connect Manipur Hybrid Digital Grievance Redressal Platform officially launched Tokre Platform asina miyam gi khudong chadaba singha shilenga ta matam chana yehonba ngamnabani 24/7 da mathau tawgadaba asida miyam na apamba aningba kaya fongdokpa yaragani hairi Sagolban AC ki manung dalai ba lambi thongi fibam sing hena faganabagi matangda kendra sigi MLA RK imona chair lauduna mifam ma pangthokre MLA gi yumda pangthokiba mifam maduda PWD Keystone Infra Private Limited ki official sing amadi sagam lekai amudon namadi thongnawzum lekai gi mioi kya su saruya ki kendra sigi manungda paikaliba sewerage project ki thabak sing yauna atai lambi thongi fibam gi matangda kupna khanabaga loinana athubada loishinaba wafam sing mari lenaba singda thamki MLA RK imona kendra sigi manungda legiba lekai amaka faunadiba lambi sing hena faganaba ahenba mijing changli masida natana lairenjam leira thangjam leira kwagatel thiam lekai kangabam lekai wahengbam lekai maino leira moirang leira mabudau mantri lekai bijoy govindagi lambi fibam sing hena faganaba soganari haina mahak makha taki please lambi si lab senjal leya adamina othosigi aw hole ngire luin matu mindiro matam naigo ulebasu haina understanding da bote kasin no jitanya ta wa hobelai ma masasa tadini ne famina le ani subo policy da visit agency ai ba na koi I yawa na famina hansu wali wa ko ji famina da bari adu maram di ita ma koi matam mama ai na si process ko ya ba so moi le sirre sirre ngai di sai ni mo ko la ta lam lu so ma do de ko le le di aba ai kai ko ba ka han do si ate le ka ba ka su a ko mu su no na ka sa alu ga ai e lo do ki ni no ne so ko ga ai a ko ni ya ta ina ko to ko la bole su ko ma ka ti ba si do ha ko su na e lo do ko ko ba na abu mu si de ma ka ba na ti ba si ni no a so bi